ngasi Kwakatel 360 hairiba PS asigi video translation amakak ahanboina miyamda kudol tamjage translate adudi ngasi aikoina haijagadaba asi Mizoram ta Mizo singi lamlai Nagaland ta Naga singi lamlai Manipur da mapu sariba maitai singna Manipur da lamlai te aduna aikoigi jomi singi lamasi by means tawraga nampu da lawnaba maitai singna kanna honari aduna aikoi khungi ningthau singna nakhoi da mateng pangbiyu haijari anisubada British singna palingai da lamsing asi khungi ningthau sing da khushin birambani panchayat raj ek ki makhada election pangthok kadaba adusu pangthok tana lairiba asisu aikhoi khungi ningthau khaktana tawba ngamba nattabanina ZRO amadi miyamda mateng pangbiyu haijari aroiba sentence sidi Bible ki scripture gi warol ni haibu wafam pongdokli Maka satharakpada the nomadic creations haidiba PSSC ki post kharkhak thamjage Manipur kaiba yaroi haiduna tunghalaga lamsang lamjel chenba konthaujam kiran mitaibu tharoi jam gi club maira paibi amadi tharoi jam apunba lup singna tharoi jam yumjaw leirembi sanglen da okpagi thorom ama pangthokre hairi PSSC ki makhata tharakpada text translation amkhak thamjage nupa asi mitai khunda changna bahona rami asigi nupa asi gamki faidagi auto da chatna batawrami aikhoigi missing asuk irang kannaraba matam asida aikhoina kaisu khandana kocha chatpasi tokpiro gamki faida laidiba missing noigi border dagi hendokanu kangpopi district ki missing haiba text asida fongdokli maka satharakpada AT gi luching purel kurungama khuman gi page dagi post amakal khotcharaga thamjage Pukhrambam Dipu Khundrakpam dagi relief camp ta leiba sing dagi gas cylinder pini hairaga chawrakna 60 lakh muk khomjallaga lot khiba adu AT unit 50 kasarna faduna AT unit 41 GD ga loinana GD police da sinaja khre haiba wafam amakak thamlakli makha satharakpada hiyai khomba news side ba PSC gi post kharkhak lokhacharaga miyamda lanthok sakang daba singna nupa ama makhongda nomaina kaplam le hairi Thodok asi ngasi nungtil pung mari makai tarakpa aduaida yaripok pichi jinglaki khongnang makhong maya da kaplam bani hairi press tagi phangba pawgi matung ina nomaina makhong da palaba mioi adu Imphal East district ki manung sana leiba haingang mayai lekai dagi ke romario kunga manga apokpa ke romi kawi hairi mahakpu kanana kari waram gi damakta makhong da nomaina kaplam libuno haiba sabsaba khangba ngamdri haiba wafam thamli PSSC ki makata tharakpada Scheduled Tribe Demand Committee STDC gi miyangi mifam ngasi iboyaima sumanglila sanglenda pangthokani haina sem saduna lakhiba du lalauba anina athingba pirakpadagi mifam adu yaithokre haina Coordinating Body Scheduled Tribe Demand Committee Manipur STDCM gi convener Waikhom Anand na phongdokre mahangna makata taraduna hai tha amarongi mamangtaki hauna October 3 ta iboyaima sumanglila sanglenda miyamgi mifam pangthokani haina media gi platform da khanganduna lakhibani adubu ngarang ahing nongai matung pung baromakhairom tarakpa duaida committee asigi general secretary gi yumda sakhangdaba miyoi khara laklaga thongal da nung thajilamba amadi irang sagat kanu haina lawrom ki amadi ngasi ayuk pung nipalum tarakpa aduaida masana masabu aina thingkraba lalawlup UPPK amadi KCP taibang nganbani haijaba miyoina mobile phone ki kuthangda ngasi miphamasi pangthok piganu haina thamlaki hairi makhatana Guinness Book of World Record changnaba ngarang senai da pangthokiba air show aduda dehydration maram oiraga miyoi ahum laikhidre saniga kuntra hienmana lekan nakre hairi air show asi ngarang ayuk pung 11 tarakpadagi hauraga nungtil pung ama phawba sathaki miyoi lak taruk hienmana sakraba kalengi nungsada krik krik inana leptuna yengmana maram oiraga mafam adudagi thokpa phawba ngamdana wantharakkiba kaya amasu yawki thodok asi Tamil Nadu traffic police na silangba matamda section ba watpadagi ni hairi PSSC gi makata tharakpada karigumba Prime Minister Narendra Modi na lusingba BJP sarkar na India gi state sing da mai lemna phanganba tarabadi BJP gi bot khombi gi haina Delhi gi ex-CM Arvind Kejriwal na phongdokre wafam asi Delhi da pangthokiba Janta ki adalat ta wangangbada phongdokhibani mahakna makha taraduna hai BJP double engine sarkar asi state khudingmakta marai sai tharaktuna fail oisilakpagi fibamda leirabani handak pangthokiba Haryana amadi Jammu and Kashmir gi mikhalda BJP turagani
ꯃꯤꯌꯥꯝꯗꯒꯤ ꯀꯥꯟꯅꯕ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏ ꯈꯛꯇꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝꯕ ꯂꯥꯏꯔꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯣꯁ ꯑꯃꯈꯛꯀ ꯊꯝꯖꯒꯦ꯫ ꯀꯨꯀꯤ MLAs 10 ꯈꯨꯗꯛꯇ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯊꯨꯒꯥꯏꯔꯤꯕ ꯀꯨꯀꯤ ꯂꯂꯧꯂꯨꯞꯁꯤꯡ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯇꯤꯕꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ CJM ꯏꯝꯐꯥꯜ ꯏꯁꯠ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯇꯤꯕꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯐꯥꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯁꯥꯒꯠꯅꯕꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯂꯥꯏꯚ ꯊꯥꯔꯨꯕꯒꯤ ꯃꯔꯥꯜꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯌꯣꯡꯒꯤ ꯊꯧꯃꯤ ꯂꯪꯊꯕꯥꯜ ꯀꯨꯟꯖ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯂꯧꯔꯦꯝꯕꯝ ꯔꯥꯝꯕꯣ ꯑꯦꯂꯥꯏ ꯁꯤꯡꯊꯥꯉꯝꯕ ꯆꯍꯤ 23 ꯑꯄꯣꯛꯄ ꯂꯧꯔꯦꯝꯕꯝ ꯆꯟꯗ꯭ꯔ ꯁꯤꯡ ꯀꯥꯃꯣꯡ ꯃꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯃꯩꯁꯅꯥꯝ ꯔꯨꯕꯤꯟꯗ꯭ꯔꯣ 22 ꯑꯦꯂꯥꯏꯁ ꯊꯋꯥꯟꯖꯥꯎ ꯑꯄꯣꯛꯄ ꯃꯩꯁꯅꯥꯝ ꯔꯨꯕꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯝ ꯂꯩꯀꯥꯏꯗꯒꯤ ꯊꯦꯛꯁꯝ ꯕꯤꯂꯥꯁ 23 ꯑꯦꯂꯥꯏꯁ ꯑꯊꯣꯏꯕ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯊꯦꯛꯁꯝ ꯒꯝꯚꯤꯔ ꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯉꯔꯥꯡ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯤ꯫